ꯑꯍꯥꯟꯕꯃꯛꯇꯗ ꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯈꯔ ꯁꯨꯛꯂꯞ ꯇꯧꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯒꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯔꯤ꯫ ꯑꯩꯁꯨ ꯈꯪꯅꯤꯡꯗꯨꯅ ꯆꯪꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯑꯩꯒꯤ ꯏꯅꯥꯎ ꯊꯣꯛꯄ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯃꯥ ꯎꯕꯗ ꯆꯪꯁꯤꯜꯂꯒ, "ꯀꯩꯅꯣ ꯂꯩꯅꯥ, ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ", ꯑꯩꯅ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯍꯪꯕꯅꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯩꯅꯥ ꯑꯗꯨꯝ ꯀꯠꯈ꯭ꯔꯦ꯫ ꯂꯩꯅꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯛꯄ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯅ ꯃꯆꯥ ꯋꯥꯔꯛꯄꯗ ꯂꯩꯅꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯕꯁꯨ, ꯃꯄꯥꯟ ꯐꯅ ꯊꯣꯛꯇ꯭ꯔꯕꯁꯨ, ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯑꯣꯏꯔꯒꯗꯤ ꯈꯪꯗꯕ ꯍꯩꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯩꯅꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ, ꯅꯨꯄꯥꯅ ꯄꯥꯝꯒꯟꯕ ꯁꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤ ꯐꯥꯎꯕꯅ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯅꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯗꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯅꯗꯦ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯄꯤꯒꯤ ꯐꯖꯕꯗ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯔꯦ꯫ ꯅꯣꯡꯃ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅꯥꯗꯣ ꯂꯥꯛꯏ꯫ ꯑꯩꯅꯁꯨ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ, ꯈꯪꯅꯤꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯪꯅꯕ ꯑꯩꯅ ꯇꯧꯏ꯫ "ꯂꯩꯅꯥ, ꯅꯪꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯕꯅꯣꯕ? ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯈ꯭ꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ"꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅꯅꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ, "ꯇꯤꯟ ꯆꯪꯕꯤ, ꯃꯃꯥ ꯃꯄꯥ ꯌꯣꯟꯕꯤ, ꯅꯥꯇꯩ ꯆꯥꯕ ꯃꯆꯥ ꯅꯠꯇꯦ, ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏ ꯂꯥꯜꯂꯕꯅꯤ" ꯍꯥꯏꯗꯨꯅꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯊꯥꯖꯩ ꯂꯩꯅꯥ꯫ ꯀꯔꯤ ꯇꯧꯈꯤꯕꯒꯤ, ꯀꯝꯗꯧꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯆꯦꯗ ꯍꯥꯏꯔꯛꯑꯣ꯫ ꯂꯩꯅꯥ ꯃꯃꯥꯏꯗꯨ ꯄꯨꯕ ꯉꯝꯗ ꯅꯣꯟꯊꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯣꯞ ꯇꯣꯞ ꯇꯥꯔꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ "ꯑꯩꯒ ꯗꯥ ꯃꯥꯂꯦꯝꯒ ꯈꯪꯅꯕꯁꯦ ꯐꯣꯟꯗꯒꯤ ꯈꯪꯅꯕꯅꯤ꯫ ꯑꯩꯒꯤ ꯔꯤꯜꯁ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯏ꯫ ꯃꯥꯅꯁꯨ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯈꯣꯝꯕꯤꯗꯨꯅ ꯌꯥꯝꯅ ꯇꯧꯕꯤ꯫ ꯐꯥꯒꯤꯁꯨ ꯌꯥꯝꯅ ꯇꯧꯏ꯫ ꯑꯩꯒꯤ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ ꯐꯖꯩ ꯐꯖꯗꯦ, ꯀꯣꯠꯂꯤ ꯀꯣꯠꯇꯦ, ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯁꯖꯦꯁ ꯀꯌꯥ ꯄꯤꯕꯤ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯃꯥꯒ ꯑꯩꯒꯁꯦ ꯁꯛ ꯎꯅꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯅꯣꯡꯃ ꯑꯃꯁꯨ ꯔꯤꯜꯁ ꯑꯃꯗ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯗꯥꯟꯁ ꯇꯧꯕꯒꯤ ꯑꯃ ꯊꯥꯒꯠꯄꯅꯤ꯫ ꯂꯥꯏꯛꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯚ꯭ꯌꯨꯋꯔꯁꯨ 7 ꯂꯥꯈ ꯍꯦꯟꯅꯁꯨ ꯌꯦꯡꯉꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯣꯡꯃ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯦꯛꯇ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯔꯤꯜꯁ ꯑꯞꯂꯣꯗ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯄ꯭ꯔꯣꯃꯣꯠꯁꯨ ꯇꯧꯕꯤ꯫ ꯃꯥꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ꯫ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯗꯨꯃꯛ ꯄꯤꯕꯤ꯫ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯅꯣꯡꯃ ꯑꯃ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯕꯗꯨꯗ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯃꯛ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅ ꯑꯩ ꯌꯨꯝ ꯌꯧꯕꯒ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯥꯂꯦꯝꯅꯁꯨ ꯌꯨꯝ ꯌꯧꯔꯦ, ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯦꯁꯦꯖꯇꯣ ꯍꯟꯗ꯭ꯔꯦ꯫ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯑꯩꯅ ꯃꯦꯁꯦꯖ ꯍꯟꯗꯕꯗꯨꯗ ꯃꯥꯂꯦꯝꯗꯣ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ ꯍꯥꯏꯅ ꯍꯪꯕ꯫ ꯃꯥꯂꯦꯝꯅ ꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ, "ꯑꯩꯅꯤ ꯀꯩꯅꯣ, ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ?" ꯑꯩꯅ, "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯅꯝꯕꯔꯁꯦ ꯁꯦꯞ ꯂꯩꯇꯕꯁꯤꯗ"꯫ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧꯗꯨꯗ ꯁꯛꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯀꯅꯥꯁꯨ ꯏꯟꯁꯤꯜꯂꯨꯕ ꯌꯥꯎꯗꯅ ꯍꯦꯟꯅ ꯑꯩꯁꯨ ꯏꯟꯇꯔꯦꯁ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ, "ꯁꯨꯝ ꯆꯝꯅ ꯇꯧꯔꯛꯄꯅꯤꯗ, ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ"꯫ ꯑꯩꯅꯁꯨ, "ꯀꯩꯁꯨ ꯈꯟꯗꯦꯗ", ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯩ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯔꯦ꯫
ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯥꯂꯦꯝꯅ "ꯑꯗꯣ ꯅꯪ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯒꯦ? ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯅꯣ ꯍꯧꯖꯤꯛꯅ? ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯧꯕꯁꯨ ꯃꯥꯜꯂꯤꯕꯨ." ꯑꯩꯅꯁꯨ ꯋꯥꯔꯤꯔꯥ ꯅꯨꯡꯉꯥꯏꯔꯤꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯏꯃꯥꯈꯣꯏꯒ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ? ꯏꯃꯥꯈꯣꯏꯒꯤꯅ ꯃꯣꯏꯒꯤ ꯀꯥꯗ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯆꯍꯤ ꯍꯪꯉꯤꯗꯨꯕꯣ? ꯑꯩꯒꯤ ꯆꯍꯤꯕꯨꯗꯤ 24 ꯁꯨꯔꯦ꯫ ꯃꯥꯂꯦꯝꯅ "ꯆꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ, ꯀꯤꯗ꯭ꯔꯣ ꯅꯊꯟꯗ ꯂꯩꯔꯤꯗꯨꯕꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯃꯥꯜꯂꯦꯗ꯫ ꯑꯗꯣ ꯅꯪꯒ ꯑꯩꯒꯗꯤ ꯏꯀꯥꯏꯅꯔꯣꯏꯁꯤ, ꯁꯦꯡꯅ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯝꯇ ꯅꯠꯇ꯭ꯔꯦꯗꯅ, ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤꯗ, ꯋꯥ ꯂꯣꯠꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯣ ꯍꯥꯏꯔꯛꯑꯣꯗꯣ." ꯍꯧꯖꯤꯛꯄꯨꯗꯤ ꯀꯣꯔꯤꯌꯟ ꯁꯤꯔꯤꯌꯦꯜ ꯑꯃ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤꯗ꯫ ꯑꯗꯣ ꯑꯩꯗꯤꯅꯦ, ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅ ꯇꯜꯂꯤ, ꯏꯃꯥꯈꯣꯏꯅ ꯇꯥꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯈꯤꯗꯣꯏꯅꯤ꯫ ꯃꯥꯂꯦꯝꯅ "ꯀꯩꯗꯧꯒꯦ ꯑꯗꯨꯕꯨ? ꯑꯋꯥ ꯑꯅꯥ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯃꯤꯁꯨ ꯂꯣꯏ ꯁꯥꯟꯅꯔꯝꯒꯅꯤꯗ꯫ ꯑꯗꯨ ꯀꯩꯗꯧꯒꯦ? ꯑꯗꯨ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯎ ꯀꯩꯅꯣ ꯂꯣꯏꯅꯃꯛ꯫ ꯅꯪ ꯋꯥꯔꯕ ꯀꯥꯟꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯑꯩꯅ ꯄꯥꯡꯗꯣꯏꯅꯤ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ." ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯀꯅꯥꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯏꯟꯇꯔꯦꯁ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯇꯥꯅꯤꯡꯗꯨꯅꯇ ꯑꯗꯨꯝ ꯂꯩ꯫ "ꯅꯪꯅ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯣꯏꯕ?" ꯑꯩꯅ ꯍꯥꯏꯗꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯍꯥꯏꯕ꯫ ꯃꯥꯂꯦꯝꯅ "ꯑꯗꯨꯕꯨꯔꯣ, ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ." ꯑꯩꯅꯁꯨ "ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ, ꯑꯩ ꯌꯥꯝꯅ ꯋꯥꯏ." ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯥꯂꯦꯝꯅ "ꯅꯪꯅ ꯋꯥꯔꯤꯗꯣ ꯀꯔꯝꯕꯅꯣ? ꯊꯃꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯩꯁꯥꯒꯤꯔꯣ? ꯑꯁ ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯄꯪꯉꯤꯍꯦ꯫ ꯃꯤꯅ ꯋꯥꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯄꯩꯁꯥꯒ ꯊꯃꯣꯏꯒ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯕ? ꯑꯗꯣ ꯑꯅꯤꯗꯨꯅꯦ ꯋꯥꯔꯤꯁꯦ." ꯃꯥꯂꯦꯝꯅ "ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯃꯇꯦꯡ ꯄꯥꯡꯉ ꯂꯣꯏꯔꯤ ꯀꯩꯅꯣ? ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝ ꯂꯣꯏꯔꯦꯗꯅ." ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯣ ꯑꯩꯅ ꯊꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏ ꯆꯥꯛ ꯄꯤꯖꯔꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯦ, ꯑꯗꯨꯒ ꯀꯥꯗ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯂꯦꯝꯗꯣ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯩꯅ ꯐꯣꯟ ꯄꯥꯏꯈꯠꯄꯒ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯑꯃ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯥꯂꯦꯝꯅ "ꯑꯗꯨꯒꯨꯝꯕꯗꯣ ꯇꯣꯏꯅ ꯌꯦꯡꯒꯅꯨꯀꯣ, ꯑꯩꯗꯤ ꯌꯦꯡꯍꯟꯅꯤꯡꯗꯦꯕ." "ꯀꯩꯗꯧꯒꯦ? ꯁꯤ ꯌꯦꯡꯕꯕꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ, ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ, ꯁꯨꯃꯥꯏꯅꯒ ꯅꯨꯡꯁꯤꯅꯔꯤꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤꯕꯣ, ꯌꯥꯝꯅ ꯀꯜꯂꯛꯆꯩ, ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯕꯅꯤ." ꯃꯥꯂꯦꯝꯅ "ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥꯁꯦ ꯀꯥꯔꯟ ꯌꯥꯝ ꯌꯥꯎꯕꯅꯦꯕ, ꯑꯩꯁꯨ ꯈꯔ ꯌꯦꯡꯕꯅꯤꯅ ꯈꯪꯕ, ꯑꯗꯨꯅ ꯌꯦꯡꯒꯅꯨ ꯍꯥꯏꯕꯅꯤꯗ, ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ." "ꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯈꯔ ꯀꯦꯅꯕ, ꯈꯔ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯇꯧ ꯇꯥꯕꯅꯤ꯫ ꯅꯣꯏ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯀꯣ ꯁꯦ, ꯅꯪꯅ ꯈꯪꯉꯔꯣꯏ, ꯌꯥꯝꯅ ꯅꯧꯔꯤꯀꯣ ꯅꯪ." ꯃꯥꯂꯦꯝꯅ "ꯑꯁ ꯆꯍꯤꯗꯤ ꯑꯩꯅ ꯍꯜꯂꯤꯀꯣ, ꯑꯩ ꯑꯉꯥꯡ ꯅꯠꯇꯦ. ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤ, ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯜꯂꯣꯏ. ꯑꯗꯣ ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯀꯦ, ꯎꯅꯁꯦ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯎꯅꯤꯡꯉꯤꯕꯣ." "ꯏꯁ, ꯅꯪꯕꯨ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯅꯦ? ꯉꯝꯃꯗꯤ ꯂꯥꯛꯑꯣ ꯎꯅꯁꯤ." ꯑꯩꯅ ꯑꯁꯤ ꯐꯥꯒꯤ ꯑꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯅ "ꯂꯥꯛꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ." ꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ, ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣꯝꯃ ꯑꯗꯨꯃꯛ ꯌꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯗꯨꯗ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯁꯨ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗꯅ ꯃꯥ ꯑꯩꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯈꯟꯕꯤꯕ ꯃꯥꯟꯕ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯋꯥꯉꯥꯡꯇꯕꯨ ꯇꯥꯅꯤꯡꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯁꯛ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯂꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫
ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯀꯩꯁꯨ ꯀꯣꯏꯔꯛꯇꯦ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ, ꯇꯦꯛꯁ ꯁꯨꯝ ꯊꯥꯅꯕꯗ ꯃꯥꯅ ꯗ꯭ꯔꯃꯥꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯌꯦꯡꯉꯒ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏ, ꯑꯗꯣ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯐꯤꯂꯝꯗ ꯀꯩꯗ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯑꯣꯏꯕꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯣꯏꯅꯗꯕ, ꯋꯥꯔꯤ ꯁꯥꯟꯅꯕ, ꯐꯣꯇꯣ ꯊꯥꯅꯕ ꯀꯌా ꯑꯃ ꯇꯧꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯈꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯁꯨ ꯈꯪꯖꯕꯗꯤ ꯅꯠꯇꯦ꯫ ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯁꯦ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ, ꯈꯜꯂꯨꯕꯗꯁꯨ ꯇꯨ ꯆꯨꯡ꯫ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯖꯅ ꯉꯥꯡꯅꯍꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯄꯥꯝꯕ ꯍꯥꯏꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯨ ꯇꯥꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯃ ꯃꯍꯥꯛꯅ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯐꯥꯎꯔꯒ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯧꯈꯤꯕꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯑꯩꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯌꯨꯛꯇꯒꯤ ꯑꯩ ꯑꯗꯨꯝ ꯀꯦꯕ ꯍꯧꯔꯦ꯫ ꯗ꯭ꯔꯦꯁꯁꯦ ꯃꯈꯜ ꯃꯈꯜ ꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯏꯃꯥꯗ ꯄꯣꯠ ꯆꯩ ꯂꯩꯔꯨꯒꯦ ꯍꯥꯏꯖꯤꯜꯂꯒ ꯕꯖꯥꯔꯗ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯨ ꯐꯥꯎꯔꯒ ꯔꯦꯁꯇꯨꯔꯦꯟ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯆꯪꯉꯤ꯫ ꯀꯥꯗꯣ ꯈꯤꯇꯪ ꯁꯨꯃꯝꯃꯤ꯫ ꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯅꯛꯅ ꯐꯝꯃꯤꯟꯅꯩ꯫ ꯑꯗꯨꯗ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯜꯂꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯑꯣꯡ ꯑꯃ ꯇꯧ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ, "ꯉꯁꯤꯗꯤ ꯅꯪꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯖꯕ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯄꯨꯡꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤ꯫ ꯅꯪꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦꯕꯨ꯫ ꯅꯪꯒꯤ ꯁꯕꯥꯟ, ꯅꯪꯒꯤ ꯉꯧꯔꯞ ꯇꯧꯕ ꯀꯨꯆꯨ, ꯐꯖꯔꯕ ꯃꯥꯏꯊꯣꯡꯁꯦ ꯎꯕꯗ ꯃꯤꯍꯨꯜꯀꯥꯁꯦ ꯗꯛ ꯗꯛ ꯍꯦꯛ ꯍꯨꯜꯂꯤ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯤꯐ ꯑꯃꯗꯤ ꯄꯤꯗꯧꯕ ꯂꯩꯀꯣ?" ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ, "ꯌꯥꯔꯦ ꯇꯣꯛꯑꯁꯦ, ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯃꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯁꯤꯗꯅꯦ ꯐꯝꯂꯤꯕ ꯃꯌꯥꯝꯁꯦ ꯁꯥꯎꯔꯛꯑꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯗ." ꯍꯥꯏꯔꯒ ꯑꯩꯁꯨ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯩ ꯃꯍꯤꯗꯨ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯃꯇ ꯈꯟꯗ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯁꯥꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯂꯝꯃꯤ꯫ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯤꯡꯕ ꯍꯦꯟꯅ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯑꯩꯅ ꯐꯝꯖꯤꯜꯂꯤ꯫ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯈꯪꯕꯒꯤ "ꯑꯆꯤꯛꯄ ꯂꯝꯍꯥꯡꯗ ꯀꯣꯏꯊꯣꯛꯂꯨꯁꯤ, ꯁꯤꯗ ꯂꯩꯕꯁꯤ ꯏꯐꯨꯟ ꯐꯨꯜꯂꯤ" ꯍꯥꯏꯗꯨꯅ ꯑꯩꯒ ꯃꯥꯒꯁꯦ ꯊꯣꯛꯂꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯔꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯆꯤꯛꯄ ꯂꯝꯍꯥꯡꯗꯨꯗ ꯀꯥꯔ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯉꯥꯏꯍꯥꯛꯁꯨ ꯑꯃꯨꯛ ꯐꯝꯃꯤꯟꯅꯩ꯫ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯍꯧꯗ꯭ꯔꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯇꯧꯈꯤꯕꯗꯨꯅꯤ ꯏꯆꯦ꯫ ꯂꯩꯅꯥ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯆꯦꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯆꯦꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯏꯕꯦꯝꯃ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤꯅꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯇꯤꯡꯈꯪ ꯇꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯇꯤꯡꯈꯪꯇꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯀꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯇꯥꯍꯧꯗꯣꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯁꯛ ꯈꯪꯅꯗ꯭ꯔꯤꯕ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯅꯨꯄꯥꯗꯨꯒ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯀꯅꯥꯁꯨ ꯌꯥꯎꯗ ꯆꯠꯂꯨꯔꯤꯕ ꯅꯪꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣꯕ? ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯄꯥꯝꯕꯅ ꯃꯥꯡ ꯊꯥꯕ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯅꯤ ꯅꯪꯁꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯇꯞꯅ ꯇꯞꯅ ꯈꯪꯗꯣꯛꯇꯨꯅꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗ ꯂꯩꯅꯥ ꯑꯗꯨ ꯃꯆꯦꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤ꯫